ꯃꯉꯥꯟ ꯌꯥꯎꯍꯜꯂꯣ ꯍꯥꯏꯕꯗꯣ ꯃꯉꯥꯟ ꯌꯥꯎꯔꯕꯅꯤ ꯉꯁꯥꯏꯗ ꯅꯣꯡ ꯇꯥꯕꯅꯤꯅ ꯑꯗꯣ ꯅꯣꯡ ꯇꯥꯕꯅꯤꯅ ꯍꯣꯛ ꯑꯣꯏꯅ ꯇꯧꯔꯦ ꯑꯩ ꯆꯥꯔꯦ ꯃꯤꯅꯧ ꯑꯃꯁꯨ ꯌꯥꯎꯋꯦꯀꯣ ꯋꯥ ꯉꯥꯡꯉꯔꯣꯏ ꯑꯩ ꯐꯝꯕꯝꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥ ꯉꯥꯡꯉꯔꯣꯏ ꯃꯌꯥꯝ ꯃꯩ ꯂꯤꯞꯁꯇꯤꯛ ꯉꯥꯡꯕꯗ ꯑꯩ ꯂꯤꯞꯁꯇꯤꯛ ꯂꯩꯖꯗꯕꯩꯅꯤꯀꯣ ꯍꯣꯛ ꯆꯥꯛꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯂꯩ ꯃꯌꯥꯝ ꯑꯩꯗꯤ ꯂꯥꯝꯕ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ ꯀꯣꯊꯧꯋꯣ ꯎꯇꯤ ꯑꯣꯏꯅ ꯆꯥꯔꯦ ꯃꯈꯣꯟ ꯇꯥꯔꯝꯃꯔꯣꯏ ꯃꯈꯣꯟ ꯇꯥꯔꯝꯃꯔꯣꯏꯌꯦ ꯃꯅꯥꯎꯕ ꯐꯣꯟꯁꯦ ꯑꯝꯇ ꯏꯟꯈꯠꯂꯨ ꯂꯥꯎ ꯄꯥꯏꯔꯨꯅꯨ ꯁꯤ ꯗꯤꯑꯦꯗꯤ ꯊꯝꯃꯣ ꯅꯠꯇꯦ ꯌꯥꯝ ꯆꯤꯛꯑꯦ ꯀꯣꯛꯀ ꯆꯥꯛꯀ ꯆꯥꯕꯁꯤꯅꯤꯀꯣ ꯌꯥꯝ ꯅꯣꯏꯔꯤꯁꯦ ꯍꯥꯎꯋꯦ ꯎꯇꯤꯁꯦ ꯃꯌꯥꯝꯗꯤ ꯑꯣꯛ ꯆꯥꯅꯩꯌꯦ ꯃꯥ ꯎꯇꯤ ꯆꯥꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯈꯔꯗꯤ ꯉꯧꯋꯦ ꯂꯤꯅꯥꯒꯤ ꯅꯥꯀꯟ ꯍꯦꯛ ꯐꯝꯅ ꯃꯨꯔꯤꯁꯦ ꯃꯉꯥꯟ ꯏꯕꯥꯅꯤ ꯇꯥꯔꯦ ꯃꯉꯥꯟ ꯆꯠꯂꯁꯤꯔꯥ ꯑꯩ ꯕꯦꯁ ꯐ꯭ꯔꯦꯟ ꯌꯥꯝ ꯊꯤꯃꯤꯅꯤ ꯅꯥꯏ ꯅꯥꯀꯟ ꯐꯝꯕꯁꯦ ꯃꯌꯥꯝꯗ ꯐꯝꯕꯗꯣ ꯑꯩ ꯅꯥꯀꯟꯗ ꯐꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯒ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏ ꯍꯥꯏꯕ ꯅꯪꯗꯣ ꯆꯥꯛ ꯂꯥꯝꯃꯟꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯏꯔꯣꯝ ꯅꯠꯇꯦ ꯅꯤꯌꯣꯝ ꯆꯨꯝꯃꯦ ꯎꯇꯤ ꯑꯁꯪꯕ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯑꯗꯨꯗꯒꯤ ꯃꯣꯔꯣꯛꯁꯤ ꯂꯤꯅꯥꯃꯨꯛ ꯆꯥꯎꯕꯅꯦ ꯎ ꯃꯣꯔꯣꯛ ꯆꯥꯔꯨꯕꯒꯤ ꯆꯤꯟꯕꯥꯟꯁꯦ ꯉꯥꯡꯊꯣꯛꯈꯤꯕ ꯂꯤꯞꯁꯇꯤꯛꯅ ꯅꯠꯇꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯊꯕꯤ ꯇꯤꯜꯍꯧ ꯌꯥꯎꯔꯦ ꯁꯥꯒꯦꯅ ꯂꯧꯊꯣꯛꯄꯁꯦ ꯀꯨꯏꯅ ꯊꯝꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯅꯪ ꯉꯁꯥꯏ ꯅꯥꯄꯤ ꯃꯌꯥꯝ ꯍꯥꯞꯈꯤꯗꯥꯏꯅꯦ ꯁꯤꯗ ꯅꯥꯄꯤ ꯌꯥꯝ ꯌꯥꯎꯔꯦ ꯇꯨ ꯎꯇꯤ ꯈꯔ ꯄꯤꯕꯤꯌꯣ ꯄꯤꯕꯤꯀꯣ ꯅꯣꯏ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯍꯧꯒꯦ ꯂꯧꯔꯨꯁꯤꯔꯥ ꯍꯋꯥꯏ ꯀꯅꯥ ꯊꯣꯡꯉꯤꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕꯒ ꯊꯣꯛꯑꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯣꯡꯂꯛꯇ ꯕ꯭ꯔꯁꯀ ꯇꯧꯗꯕꯤ ꯂꯥꯛꯑꯦ ꯁꯤꯅ ꯍꯧꯖꯤꯛ ꯅꯠꯇꯦ ꯇꯨꯝ ꯍꯧꯗꯣꯛꯄꯩ ꯋꯥꯅꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯁꯤꯀꯣ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯆꯥꯎ ꯍꯥꯏꯕꯅꯤ ꯑꯣ ꯌꯥꯝ ꯋꯥꯏꯑꯦ ꯉꯁꯤ ꯆꯥꯕꯁꯦ ꯀꯩ ꯑꯁꯣꯝꯗ ꯆꯤꯡꯊꯣꯛꯑ ꯆꯥꯕꯅꯦ ꯐꯛꯇꯣ ꯐꯝꯗꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏꯁꯤꯔꯥ ꯈꯤꯇꯪ ꯏꯟꯊꯣꯛꯑꯗꯤ ꯐꯅꯤꯌꯦ ꯎꯅꯤꯡ ꯎꯖꯔꯖꯅꯨ ꯌꯥꯔꯦ ꯁꯤꯗꯤ ꯑꯝꯇ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕ ꯑꯩ ꯅꯥꯀꯟꯗ ꯆꯪꯉꯛꯄ ꯌꯥꯎꯔꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯀꯥ ꯆꯠꯇꯣꯔꯣ ꯅꯣꯏ ꯌꯨꯝ ꯑꯣꯏꯅ ꯆꯥꯔꯦ ꯈꯔ ꯆꯠꯇꯣ ꯃꯉꯥꯟ ꯌꯥꯎꯏꯀꯣ ꯅꯥꯀꯟꯗ ꯆꯥꯈꯤꯕꯅꯦ ꯅꯝ ꯌꯥꯔ ꯇꯤꯁꯨꯗꯤ ꯂꯩꯇꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯅꯍꯥꯟꯒꯤꯗꯨꯅꯗꯤ ꯍꯦꯜꯂꯦ ꯅꯍꯥꯟꯒꯤꯗꯨꯅ ꯑꯩꯅ ꯊꯣꯡꯕ ꯉꯁꯤꯅ ꯃꯥꯅ ꯅꯍꯥꯟꯗꯤ ꯑꯣꯛ ꯆꯥꯕ ꯍꯥꯏꯁꯤꯅ ꯌꯦꯟ ꯅꯠꯇ꯭ꯔꯣ ꯑꯍꯥꯟꯕ ꯑꯣꯛ ꯆꯥꯏ ꯑꯍꯥꯟꯕ ꯑꯣꯛ ꯆꯥꯏ ꯑꯩ ꯌꯦꯟꯅꯦ ꯑꯗꯨꯝ ꯂꯩ ꯑꯩ ꯌꯦꯡꯉꯦꯕ ꯑꯩ ꯊꯣꯡꯕ ꯌꯣ ꯅꯥꯄꯤ ꯌꯥꯎꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯁꯤꯗꯧ ꯃꯥꯜꯂꯦ ꯉꯁꯤ ꯍꯥꯎꯋꯦ ꯁꯤꯗꯧ ꯃꯥꯜꯂꯦ ꯉꯁꯤꯅ ꯀꯩꯒꯤ ꯁꯣꯛ ꯊꯛꯇꯣꯏꯁꯦ ꯁꯤꯔꯣꯏ ꯁꯤꯔꯗꯤ ꯁꯤꯔꯣꯏ ꯑꯩꯅ ꯀꯟꯕꯁꯦ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯍꯥꯟꯃꯨꯛꯀꯤ ꯑꯣꯛꯇꯣ ꯍꯥꯎꯋꯦ ꯑꯃ ꯅꯣꯏꯒꯤ ꯊꯣꯡ ꯃꯈꯥꯗ ꯆꯥꯕꯗꯣ ꯊꯣꯡ ꯃꯈꯥꯗ ꯌꯥꯔꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯥꯎꯋꯦ ꯀꯩꯒꯤ ꯂꯤꯅꯥ ꯍꯣꯏꯗꯤ ꯐꯥꯝ ꯂꯩꯔꯝꯅꯤ ꯐꯥꯝꯗ ꯑꯣꯏꯅ ꯇꯧ ꯌꯥꯔꯅꯤ ꯃꯊꯪꯗꯗꯤ ꯅꯨꯡꯗꯥꯡ ꯑꯃ ꯂꯦꯛꯑꯒ ꯂꯦꯛꯎꯔꯣ ꯏꯕꯨꯡꯉꯣ ꯌꯥꯝ ꯏꯪꯕꯅꯤ ꯅꯪ ꯅꯊꯟ ꯂꯦꯛꯎꯆꯣ ꯂꯦꯛꯄꯗꯤ ꯀꯤꯖꯩ ꯆꯠꯂꯣ ꯈꯨꯅꯧꯗꯨꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯅꯣꯡꯃꯩ ꯂꯩ ꯑꯩꯒꯤ ꯍꯧꯖꯤꯛꯁꯨ ꯌꯦꯞꯄ ꯄꯨꯔꯛꯑꯦ ꯈꯣꯡꯉꯥꯝꯄꯥꯠꯇ ꯁꯣꯔꯤ ꯍꯧꯔꯦ ꯂꯥꯛꯇꯦ ꯄꯣꯔꯣꯝꯄꯥꯠꯇ ꯂꯥꯛꯄꯅꯤꯅꯦ ꯍꯧꯖꯤꯛꯄꯨ ꯈꯪꯗ ꯍꯥꯏꯅꯤꯡꯗꯕ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯝ ꯇꯤꯁꯨ ꯑꯃ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯔꯣꯝꯄꯥꯠꯇꯩꯅꯦ ꯆꯪꯊꯔꯛꯏꯁꯦ
ꯆꯪꯉꯤ ꯃꯉꯥꯟ ꯅꯥꯀꯟꯗ ꯐꯨꯒꯠꯂꯒꯦꯅ ꯐꯨꯒꯠꯍꯟꯈ꯭ꯔꯦ ꯀꯩꯁꯨꯝ ꯆꯥꯗ꯭ꯔꯣ ꯃꯊꯛꯀꯤꯁꯦ ꯃꯈꯥꯏ ꯆꯥꯗꯦ ꯏ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯔꯛꯄꯅꯤꯅ ꯑꯩ ꯆꯥꯗꯦ ꯑꯩꯗꯤ ꯅꯥꯅ ꯁꯤꯡꯖꯨꯗꯤ ꯆꯥꯔꯣꯏ ꯑꯁꯦꯡꯕꯩꯅꯦ ꯃꯌꯥꯝ ꯍꯩꯅꯗꯕꯩ ꯅꯠꯇꯦ ꯑꯩꯗꯤ ꯅꯥꯅ ꯁꯨꯕ ꯁꯤꯡꯖꯨꯗꯤ ꯆꯥꯔꯣꯏꯗ ꯈꯥꯡ ꯑꯗꯨꯝ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯅꯤ ꯁꯥꯔ ꯍꯥꯎꯋꯦ ꯄꯤꯔꯛꯎꯔꯥ ꯑꯣ ꯁꯤꯡꯖꯨ ꯄꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯟꯅꯔꯒꯦ ꯌꯥꯔꯦ ꯂꯧꯈ꯭ꯔꯦ ꯀꯃꯥꯏꯅ ꯂꯧꯒꯦ ꯁꯤꯗ ꯂꯧꯈꯤꯕ ꯏꯀꯥꯏꯖꯩ ꯌꯥꯝ ꯀꯩꯒꯤꯅꯣ ꯃꯩ ꯂꯥꯛꯇ꯭ꯔꯤꯁꯦ ꯂꯋꯥꯏ ꯑꯣꯏꯔꯦ ꯀꯩꯝ ꯈꯟꯒꯅꯣ ꯑꯩ ꯃꯩ ꯊꯥꯔꯛꯑꯣ ꯍꯥꯏꯌꯦ ꯑꯩ ꯀꯟꯇꯦꯛ ꯂꯩꯅꯤ ꯑꯩꯁꯨ ꯂꯩꯌꯦ ꯍꯥꯏꯕ ꯀꯟꯇꯦꯛ ꯌꯥꯝ ꯑꯩ ꯐꯣꯟ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯆꯤꯡꯃꯦ ꯃꯨꯛꯕꯥꯡ ꯅꯠꯇꯦꯀꯣ ꯉꯁꯤꯒꯤꯁꯦ ꯐ꯭ꯂꯦꯛꯁ ꯇꯧꯅꯁꯦ ꯍꯥꯏꯔꯁꯨ ꯇꯧꯈꯣꯔꯣ ꯗꯥꯏꯔꯦꯛ ꯅꯠꯇ꯭ꯔꯥ ꯁꯥꯡꯗꯣꯡ ꯁꯥꯡꯉꯦ ꯍꯥꯏꯕ ꯐꯣꯟ ꯇꯧꯕꯤꯌꯦ ꯁꯤꯡꯀꯦ ꯕꯤꯖꯤ ꯂꯩꯌꯦ ꯃꯩ ꯌꯥꯝ ꯂꯥꯛꯅꯗꯕꯒꯤ ꯇꯧꯋꯤ ꯃꯥꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯉꯥꯏꯖꯩ ꯏꯕꯦꯝꯃ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯁꯛꯇꯣ ꯐ꯭ꯔꯦꯁ ꯑꯃ ꯏꯑꯣꯏ ꯑꯣꯏꯖꯗꯦꯕ ꯌꯥꯍꯧ ꯊꯦꯡ ꯍꯧꯒꯠꯄꯅꯤ ꯍꯥꯏꯕꯅꯦ ꯒꯙꯥ ꯈꯨꯝꯃꯨꯅꯦꯍꯦ ꯃꯥꯒꯨꯝꯕꯅ ꯍꯥꯏꯔꯒ ꯍꯦꯛꯇꯒ ꯑꯃꯨꯛ ꯁꯣꯟꯊꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯒ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯅꯥ ꯑꯩꯒꯤ ꯃꯦꯖꯦꯁꯇꯤꯔꯥ ꯀꯣꯛꯇꯣ ꯃꯈꯥꯗꯩꯗꯣ ꯄꯥꯏꯅꯦ ꯀꯣꯛ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯃꯌꯥꯝ ꯈꯠꯅꯅꯤꯡꯕ ꯍꯥꯏꯗꯤ ꯑꯗꯣꯝ ꯑꯗꯣꯝꯅ ꯈꯠꯅꯕ ꯉꯝꯗ꯭ꯔꯁꯨ ꯈꯠꯅꯅꯤꯡꯕꯒꯨꯝꯕ ꯂꯩꯔꯗꯤ ꯆꯦꯅꯔꯤꯅꯥꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯌꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯂꯥꯛꯑ ꯈꯟꯅꯕ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯦ ꯆꯥꯎ ꯈꯠꯅꯕ ꯍꯥꯏꯁꯦ ꯃꯉꯥꯒꯤ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯊꯥꯔꯁꯨ ꯍꯧꯒꯗꯕꯅꯤ ꯊꯥꯔꯁꯨ ꯍꯧꯕꯅꯦꯕꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯗꯩ ꯃꯥꯅ ꯈꯨꯇꯨꯞ ꯆꯥꯝꯃ ꯍꯦꯜꯂꯦ ꯀꯟꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯣꯠꯅ ꯆꯥꯕ ꯅꯠꯇꯦ ꯀꯩꯅꯣ ꯏꯃꯣꯠ ꯃꯣꯠꯄꯩ ꯇꯥꯏꯞ ꯃꯥꯅ ꯉꯁꯥꯏ ꯁꯤꯡꯖꯨ ꯂꯥꯡꯕꯤꯕꯩꯅꯤ ꯍꯣꯏ ꯑꯁ ꯇꯜꯂꯦ ꯏꯕꯥꯅꯤ ꯖꯒꯥꯗ ꯅꯥꯟꯗ꯭ꯔꯣ ꯊꯣꯛꯆꯜꯂꯨꯅ ꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯀꯗꯥꯏꯗꯅꯣꯃ ꯏꯃꯣꯠ ꯇꯨ ꯁ꯭ꯋꯥꯏꯗ ꯃꯉꯥ ꯁꯤꯡꯖꯨ ꯁꯦꯝꯕꯗ ꯀꯣꯠꯂ ꯆꯥꯁꯜꯂꯨ ꯑꯩ ꯁꯤꯡꯖꯨ ꯆꯥꯗꯕꯅꯤꯅ ꯃꯉꯥ ꯁ꯭ꯋꯥꯏꯗꯤ ꯀꯣꯠ ꯑꯃ ꯆꯥꯎꯃꯦ ꯃꯤꯅ ꯑꯃꯨꯕ ꯑꯃ ꯃꯥꯟꯅꯤ ꯑꯩꯈꯣꯏ ꯅꯥꯟꯕꯅꯦ ꯑꯩ ꯏꯊꯟꯗꯅꯦ ꯄꯤꯛꯏꯁꯦ ꯑꯇꯩ ꯋꯥꯡ ꯆꯥꯎꯋꯤ ꯂꯣꯏ ꯆꯥꯎꯋꯤ ꯑꯩ ꯆꯥꯎꯔꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯆꯥꯛꯆꯥꯎ ꯅꯨꯡꯖꯥꯎ ꯉꯥꯛꯇꯅꯤ ꯌꯥꯝ ꯅꯣꯏꯒꯗꯕ ꯃꯤ ꯃꯨꯛꯕꯥꯡ ꯇꯧꯈꯠꯂꯛꯏ ꯗꯥꯏꯇꯤꯡꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯗꯕ ꯃꯥꯅ ꯃꯨꯛꯕꯥꯡ ꯇꯧꯈꯠꯂꯛꯑꯦ ꯍꯥꯏꯇꯤꯡꯒꯤꯁꯨ ꯀꯨꯏꯔꯛꯑꯣ ꯅꯪꯗꯣ ꯑꯩꯈꯣꯏ ꯖꯤꯝ ꯆꯠꯂꯅꯤ ꯗꯥꯁꯅꯥꯔꯥ ꯑꯣꯏꯔꯝꯃꯣ ꯄꯥꯏꯒꯅꯣ ꯄꯥꯏꯔꯨꯅꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯣ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯐꯖꯔꯣꯏꯅꯀꯣ ꯃꯥꯗꯤ ꯍꯩꯕꯅꯦ ꯍꯥꯏꯕ ꯌꯥꯝꯅ ꯀꯅꯥꯅꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯃꯨꯛ ꯕꯥꯡꯇꯪ ꯇꯧꯍꯧꯔꯁꯤ ꯌꯦꯠꯈ꯭ꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯇꯣꯏꯕ ꯉꯁꯥꯏ ꯐꯣꯟꯗ ꯍꯥꯏꯔꯤꯗꯨꯅ ꯀꯩ ꯍꯌꯦꯡ ꯊꯥꯒꯠꯂꯁꯦ ꯑꯩꯁꯨ ꯁꯣꯔꯥꯠ ꯂꯩ ꯍꯥꯏꯖꯤꯜꯂꯒ ꯆꯠꯄꯅꯦ ꯂꯥꯜꯂꯦ ꯍꯥꯏꯔꯨꯔꯁꯤꯔ ꯅꯪ ꯑꯃꯨꯛ ꯀꯥꯏꯗ ꯁꯨꯔꯥꯠ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕ ꯄꯥꯏꯒꯦ ꯍꯥ ꯏꯃꯥꯟꯅꯕ ꯄꯥꯏꯒꯦ
ꯀꯅꯥ ꯀꯩꯗꯧꯔꯤꯕ ꯊꯕꯤꯒꯗꯣ ꯂꯧꯔꯣ ꯑꯁ ꯐꯤꯜꯂꯤ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯏ ꯀꯧꯅ ꯌꯥꯝꯅ ꯍꯨꯏ ꯀꯥꯎꯁꯤꯁꯦ ꯅꯈꯨꯠꯇ ꯄꯤꯒꯦ ꯈꯟꯒꯅꯤ ꯑꯁꯦꯡꯕ ꯃꯌꯥꯝ ꯉꯁꯥꯏ ꯎꯔꯝꯒꯅꯤ ꯃꯉꯥ ꯏꯕꯥꯅꯤꯁꯦ ꯆꯥꯗꯦ ꯀꯥ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯊꯛꯄꯗꯤ ꯑꯩꯈꯣꯏꯁꯨ ꯊꯛꯄꯕꯨꯗꯤ ꯍꯥꯎꯔꯦꯍꯦ ꯁꯨꯝ ꯆꯠꯊꯒꯦ ꯑꯩꯗꯤ ꯎꯔꯔꯣꯏ ꯁꯤꯗ ꯍꯥꯞꯄꯣ ꯕꯣꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯔꯨ ꯂꯧꯔ ꯂꯩꯏꯁꯦ ꯌꯦꯟꯁꯦ ꯑꯣꯛꯁꯦ ꯃꯈꯣꯡ ꯋꯥꯏꯅꯦ ꯑꯂꯨꯁꯦ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯊꯝꯃꯝꯃꯦ ꯆꯥꯐꯝ ꯂꯩ ꯑꯗꯨꯝ ꯈꯪꯉꯕ ꯄꯨꯒꯦ ꯄꯤꯅꯥꯒꯤ ꯑꯂꯨ ꯂꯨꯄꯥ 40 ꯄꯤꯖꯒꯦ ꯇꯨ ꯁꯣꯅꯥꯀꯟꯗ ꯌꯥꯗ꯭ꯔꯦ ꯃꯥ ꯄꯤꯖꯃꯟꯗꯅ ꯌꯥꯝ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯃꯥꯅ ꯃꯨꯡꯕꯥꯡ ꯃꯥꯜꯂꯦ ꯃꯨꯛꯕꯥꯡ ꯀꯔꯤ ꯀꯩꯅꯣ ꯅꯠꯇꯦ ꯃꯆꯤꯟꯒꯁꯦ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯄꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯗꯥꯡꯗꯒ ꯆꯨꯝꯃꯦ ꯆꯦꯔꯛꯇꯣꯏꯅꯦ ꯉꯥꯡꯉꯛꯇꯣꯏꯅꯦ ꯈꯗꯥꯡꯅ ꯍꯣꯏ ꯐꯖꯅ ꯆꯥꯗꯦ ꯈꯣꯠꯇꯦꯅ ꯅꯞ ꯑꯝꯇ ꯁꯤꯜꯍꯧꯒꯦ ꯅꯠꯇꯦꯕ ꯃꯣꯏꯅ ꯉꯥꯡꯉꯤꯁꯦ ꯃꯣꯏꯗꯤ ꯃꯣꯏꯁꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯇꯧꯗꯣꯏꯅꯦꯁꯦ ꯈꯪꯗꯦꯕ ꯀꯔꯃ ꯂꯩꯕꯅꯤꯀꯣ ꯃꯤ ꯃꯔꯝꯗ ꯉꯥꯡꯉꯨꯖꯅꯤ ꯑꯩꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯕꯅꯤ ꯀꯥꯏ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯣꯏꯕꯗꯨꯗꯤ ꯉꯥꯡꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯤꯒꯤ ꯁꯛꯇꯗꯤ ꯄꯥꯟꯅꯒꯨꯝꯁꯤꯅꯦ ꯑꯥꯎ ꯆꯨꯝꯃꯦ ꯚꯤꯗꯤꯑꯣ ꯑꯁꯣꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯔꯛꯀꯦ ꯉꯝꯅꯕ ꯁꯛ ꯊꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯆꯕ ꯉꯝꯖꯔꯣꯏ ꯑꯗꯩ ꯃꯥ ꯌꯥꯝꯅ ꯅꯤꯅꯥꯒꯤ ꯁꯛꯁꯦ ꯏ ꯆꯦꯟꯗꯕ ꯃꯥꯜꯂꯦ ꯉꯧꯊꯣꯛꯑꯣ ꯍꯥꯏꯗꯣ ꯃꯤ ꯉꯧꯅꯤꯡꯗꯅ ꯉꯧꯕ꯭ꯔꯕ ꯏ ꯌꯥꯝ ꯆꯦꯜꯂꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯒꯅꯦ ꯃꯩ ꯂꯥꯛꯇ꯭ꯔꯕꯁꯦ ꯃꯤꯉꯣꯟꯗꯒꯤ ꯄꯋꯥꯔ ꯕꯦꯡ ꯋꯥꯏꯔꯒꯅꯦ ꯔꯤꯡ ꯂꯥꯏꯠ ꯊꯥꯜꯂꯒ ꯌꯥꯝ ꯋꯥꯅꯅꯦ ꯅꯝꯃꯤꯁꯤ ꯅꯠꯇꯦꯗꯤꯅ ꯏ ꯌꯥꯝ ꯆꯦꯜꯂꯦ ꯏ ꯋꯥꯠꯂꯗꯤ ꯗꯤꯅꯥꯒꯤ ꯏꯁꯦ ꯄꯤꯒꯦ ꯃꯌꯥꯝ ꯗꯤꯑꯦꯟꯑꯦꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯕꯗꯒꯤ ꯉꯧꯈꯤꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯃꯣꯏ ꯃꯥꯒ ꯃꯣꯏ ꯕꯥꯒ ꯁꯦꯡꯒꯦ ꯌꯥꯝ ꯊꯤ ꯉꯧꯋꯤ ꯑꯩ ꯈꯔ ꯍꯦꯟꯖꯟꯕ ꯈꯔ ꯂꯩꯔꯒ ꯂꯤꯅꯥ ꯍꯣꯏ ꯏꯃꯨꯡꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯅꯝꯖꯔꯛꯀꯦ ꯃꯣꯏ ꯃꯃꯥ ꯃꯄꯥꯗꯨ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯕ ꯆꯠꯇ ꯃꯆꯥ ꯆꯠꯂꯣ ꯆꯤꯈꯥꯏꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯁꯤꯡꯉꯣ ꯍꯥꯏꯁꯤ ꯇꯣꯔꯤꯒꯦ ꯆꯤꯌꯣ ꯇꯜꯂꯦ ꯀꯩꯅꯣ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯂꯥꯛꯀꯅꯤꯌꯦ ꯀꯧꯔꯣꯗꯅ ꯑꯗꯨꯗꯤ ꯆꯤꯕꯤꯔꯣ ꯁꯤ ꯍꯥꯎꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯤꯖꯔꯦꯗꯤ ꯑꯩꯗꯤ ꯌꯥꯝ ꯆꯥꯗꯦ ꯑꯗꯨꯝꯕ ꯌꯥꯝ ꯋꯥꯏ ꯆꯥꯕꯅꯤꯅ ꯆꯥꯛꯁꯦ ꯄꯥꯝꯃꯨꯏꯌꯦ ꯑꯣ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯀꯩ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯗ ꯑꯃꯨꯛ ꯀꯥꯏ ꯂꯩꯒꯦ ꯂꯥꯛꯄ ꯌꯥꯔꯅꯤ ꯄꯜꯂꯦ ꯌꯥꯝꯅ ꯄꯜꯂꯦ ꯅꯪ ꯂꯧꯊꯣꯛꯑ ꯂꯣꯏꯔꯦ ꯏꯟꯅꯔꯁꯨꯗ ꯇꯦꯕꯜꯗ ꯑꯣꯏꯅ ꯂꯩꯗ ꯃꯌꯥꯝ ꯆꯥꯛ ꯈꯔ ꯌꯥꯝ ꯇꯣꯠꯂꯒ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯃꯉꯥꯟꯅ ꯄꯥꯊꯣꯛꯑ ꯃꯇꯨꯝ ꯍꯥꯞꯄꯛꯑꯣ ꯀꯩꯅꯣ ꯌꯥꯔꯦ ꯆꯥꯛꯇꯤ ꯑꯁ ꯃꯌꯥꯝ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯔꯦꯍꯦ ꯌꯥꯝꯗꯕ ꯃꯌꯥꯝ ꯐꯖꯅ ꯆꯥꯏ ꯉꯁꯤꯗꯤ ꯀꯨꯀꯤꯗꯤ ꯁꯨꯝꯕ ꯆꯥꯕ ꯐꯪꯉꯝꯃꯔꯣꯏ ꯈꯔꯝꯅꯤ ꯃꯣꯏꯅꯦꯅ ꯍꯧꯔꯝꯅꯤ ꯅꯪ ꯑꯣꯏꯗꯤ ꯀꯩꯒꯤ ꯅꯣꯛꯅꯤꯡꯉꯛꯄ ꯁꯨꯝ ꯌꯦꯡꯉꯒ ꯀꯣꯀꯣꯂꯥ ꯂꯩꯒꯤꯗꯣ ꯊꯛꯀꯦ ꯄꯤꯔꯛꯑꯣ ꯃꯣꯏ ꯕꯥꯅꯤꯅ ꯌꯥꯝꯅ ꯍꯩꯕ ꯃꯥꯜꯂꯦ ꯍꯩꯌꯦ ꯃꯣꯏꯕꯥꯅꯤꯅ ꯍꯦꯟꯅ
hay nói hay ở các bạn ấy chỉ tận chưa không tận bạn sai một này ꯑꯩꯗꯤ ꯁꯤ ꯇꯧꯅꯤ có sai một ấy nào nó này tận nha Nabani hawala. à là Jessica cho mình là bây giờ cái đó mình này sao sao bên ngoài bên mình này vậy เห็นหน่วย năng là sao đó mà sốนี่ดูดิค่ะแล้วก็ล็อกชันบีฮะค่ะคอยตัวเดินการได้ไหมครับอ่ะ มาไม่สมัยน้อยจัดเลย Nabani chu pu thang bang ngamak te. แม่ Mẹ mà tụi đấy máy xa đấy. ตัวเนี่ยฉันหัดไอ้จีพี Excuse me. ไอ้จีพี number มาค่าแต่ description ดับเจอมันก็ Kaya naman tayo sila. มาเต้นอยู่ตอนเดียวโซครีมจะได้เจอใครตอนโซครีมไหนเอ๊ะ So cream mo ka table ang tagal lang คุยที่นักคุณมันมีนี่ก็ มา คุยซุ่มอีปลายปูกีหัดตะกี้แต่จะลาละซากันเศร้าเลย Mana. มาทั้งดี glass กิฟเล็ตจะซา Sana ka Na de. Sana gip kami. แม่ไหวนี่เขาทำยังดับเชื้อ Mẹ làm pa sa puning mo dai ka dito. Hindi na lang. ไอ้พวกแก นั่นตีเลยแต่มีเรื่องกับโต๊ะให้เลยดูเนี่ยแบบคนตัว Mẹ làm pa sa puning mo dai ka. Ay, di pa sa din siya. Makin tong dai. Hindi na pa din siya talo. Pusa. Pi pi. ลินดาเดี๋ยวนั้นพวกอีแบบนั้นไปลินดาตัวปีโร่ฮะนะ เจ๊สเกลเจ๊น่าปวด Puro ka pa. Ang kon puro. Siya gip pura ka din niya. ดูตัวหลวยเขาเล่นชิงหัวโตตัว Wasa ako maya. Wasa sa amin no. Doon na lali. Yung mga liba ni. Ito na mga. ไอ้ดูสักภาษาว่าจ้ามั้ง Ay ma na bi air hostess sam lai ka bu kai. Kai da wa du no ai pa sa pai. นั่นตีเลยแต่เราเราตรงนั้นตีแล้วก็ สักสิ่งนึงจะเอาแกไรสักไรบ้าง Ma na bi to lop chai. Mali. นั่งกี่วันตาดูดิคุยเสร็จที่ด็อกเตอร์นี่เห็นดูดิ Mali. Nang kay Wei Mali. Gyara. To lop chai. Ai ka shuwa te. Bisa ra di to da he le ma. Oo. Mali. Mali. Wang chọc bấm lại. Lo se su dia. Kai no ma to shi bo. ยาแม่นั้นมันมีก็ถ้าจะดีมาจะเป็นใส่เอ่ะ ไอ้ยาดอีสทำมินน่ะบ้ามั้งมันจะย่อสีแดงข้างนี้ ชื่อคุณนปีนี Sam chai na sin. คือหน้าลูกอาโปร่า Apa no eh? ง่ายเว้ย หน้าลูก ꯃꯌꯥꯝꯅ ꯊꯔꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯅꯣꯡꯁꯦ ꯈꯤꯇꯪ ꯈꯔ ꯀꯟꯅ ꯆꯨꯈꯤꯖꯅꯣꯕ ꯂꯧꯕꯨꯛꯇꯣ ꯏꯁꯤꯡ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯁꯨꯃꯥꯏꯅ ꯇꯧ ꯈꯨꯟꯕ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯄꯣ ꯑꯩꯈꯣꯏ ꯈꯨꯜꯂꯒ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦꯕ ꯊꯣꯡ ꯆꯥꯖꯔꯛꯀꯦꯕ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ให้แบบมีด้วยนะจามิน่าทักมิน่าแล้วก็ทักเก็ตปุ่มมาเลยโลกุมช่วยดินี่ให้เนี่ยแต่ว่ามีเชียวอยู่ให้ให้บริการ Wala ko di ka chukande ba? โอ้คนเก่งขันแต่แบบ Wala ki ay kaya kande. อ่ะตัวไอ้ Ado palabik ta diyak dito na. หัว public แต่ Palabik. คุณมางานเสร็จ Ma'am tayo di capsule namin siya lang. คุณมางานเสร็จมาได้แค่ทัศน์เนี่ยดิก็แล้วกัน expert hero ร้อย Sprite lang. expert ไม่เอาเลยได้เก็บอะไรยังต้องพิจารณา ชื่อหมอสุดยอดเปีย Tara. เจาะแบบอ่ะ Pasaman ba lang rin saning ba lang natin. Kaya tamiyan ni mai. หมอเส้นดำมันก็ใช่ค่ะแบบนี้ Bakit naman san ba? Kasi gitu. ไอ้ปุ่นชี้กองน่ะเลยไอ้เส้นไปปุ่นชี้กองน่ะ Sorry. Kasi ka uko. Hindi na nga eh. รับทราบดังดูไปนะคุณจอสัน Ngang ka kaya ngang bam da ka lay ya. เสียสามีเนี่ยชิลาตัวดิโอ้งานกูไปดิบ้า Min ngang do nga ya ka.
ꯉꯥꯡꯅ ꯑꯗꯨꯝ ꯇꯧꯋꯦ ꯃꯥ ꯂꯧꯗꯦ ꯌꯨꯇꯨꯕꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯌꯥꯝ ꯈꯠꯅꯅꯤꯡꯉꯦ ꯅꯪꯕꯨꯗꯤ ꯈꯠꯅꯕ ꯑꯗꯨꯝ ꯊꯝꯒꯗꯥꯏꯅꯦ ꯍꯧꯕꯤꯔꯛꯎ ꯈꯪꯗꯦ ꯍꯥ pura sanico. This is my life believe my life in my own ก่อน งานนิ่งไปแต่งาน This is my เอาค่อยบานน้ำจะงอนใจบ่ก่อนนักกัน This is my Justin Bieber hay cái đang cặp thì mình ไปกับพี่ thầm đấy. ไอ้ย่อยชั้นไหนพี่ย่อยชั้นอ่ะมันควรเดาดูปักเจียนให้สื่อไปอ่านมากับแม่แบบ Nó vào đâu đi bạn? Justin Bieber cuma thằng đó là lạ. Bên được cái gì? เขาจะเจบีได้กันเนาะนั่นคือจะสิ่งที่เราใช้ขนาด Ra đây, thôi đi sửa. Sửa là cái này. แม่วิดีโอสุดท้ายรถฉันเลยค่อยอุ้มปุ่นน่ะช่วย โอเควิดีโอเราใช้ Bye guys, thank you for watching. ให้ดิช่วยอีกเวลาอยู่ไปเอาช่วงอัพพิโอช่วงนี้พี่อาจจะฟื้นเมื่อกี้ Ha, cái gì vậy? Cái gì? ให้ดิช่วงให้ดิโปรช่วยงานจะฟื้นไปวันนี้ด้วยช่วงนุ่งไงไปพี่ชาชาไปวันนี้ด้วยเอาไปช่วยให้กับมันนะเฮ้ยกับมันนะตรงนี้กับมันชาเนี่ยด้วยช่วยยิงมันด้วยช่วงกันนี่ด้านน้ำมันนะว่ากุมบ้านน้ำมันนะพี่กุมปุ่นละกันนะกับมันนะ behave ตัวเกด ꯑꯗꯣ ꯖꯦꯁꯤꯀꯥꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦꯕ ꯖꯦꯁꯤꯀꯥ ꯅꯥꯎꯔꯦꯝꯑꯅ 나름 제시카다. ꯅꯥꯎꯔꯦꯝ ꯖꯦꯁꯤꯀꯥꯅ Horrend. 아니 다갔다고부디 꿀이다 하디 난 뭐가 갔다 ꯃꯌꯥꯝ 오면 ꯑꯗꯨꯗꯁꯨ ꯑꯩ ꯌꯥꯎꯔꯝꯒꯅꯤ ꯌꯦꯡꯕꯤꯌꯨ Aduh, dah pernah angau bi utin mana jawab ni? ꯑꯗꯣ ꯌꯥꯔꯦ Bye guys. Like, share, subscribe to Bukau Biram Gano. Bye.